अहानबदा मरुइबा पाव मसागी मयुम मक्तदा सखंगदबा सिंगना ममा मचाबु थांगना लेंदुना हालमले मुगागी पोथोक हेना पुथोकनबा दरकार लेबा सेंफम सिंह बजेट ता हापलगनि हाइना टेक्सटाइल की यूनियन मिनिस्टर ऑफ स्टेट अजय तमताना हाइख्रे कुलुमदुशुबा ICAR रीजनल कमिटी नंबर 3 की मिफम इम्फाल हौख्रे चुनाव थौसिल लेरम दबना लौमी सिंगनिंग बकाहेले हाइना डेप्यूटी चीफ मिनिस्टर वाई जोय कुमार ने फोंदोख्रे क्रमजेरी STB पाव मीडिंग ताब्री पसिंबु तराम नोकचेरी हजिक पाव संदोकना पिजरी ताबदा अकी तुजुनिंगाई ओइबा थौदोक अमा ओइना ngasi उरिपोक यामबेब लेकाइदा मसागी मयुमक्तदा सखंगदबसिंगना ममा मचा थांगना लेंदुना हालबा मतुंगदा इमुंगी सना लुपा पुखिबगी चिंगनबा चावना लेरे थौदोक असि ngasi नोंथिल पुंग मरी तारमदाइदा थोखिबनी लेखिद्रबी मखोय अनि अदुदी RK निंगोल लखी प्यारी जही यांखै निपाल मपुरेबा S तोंबा अमदी महाकी मचानुपी मोनिका देवी जही कुंट्रा निथोय मपुरेबा इरेंगबम अनिल ओइनाम इरेंगबंदगिनी थौदोक तोफमदगी फंगबा पावगी मतुंग इन्ना लेखिद्रबी मोनिका असि उरिपोकी यामबेम लेकाइदा लेबा मपामदा मपुरेबा अनिलगा पुन्ना लेबनी हाइरी लेखिद्रबी मोनिका था निपालगी अंगांग अमसु नौपुरीबनी हाइरी ngasi nungtil pung mari taramdaida monika gi apokpa soram tombana mayumda halakpada gate londuna leiramki tombana gate hangdoktuna yumda changduna yenglubada mahaki loinabi lakhi pyari amadi machanupi monika mangak samda thangna lelaga kamanungda hatlaga thamlambani sakhangdaba singaduna yumdagi sana lupa pukhibagi khundam changdam phangki lekhidrabi monika rimsta lab assistant oina thabak tawbani hairi ngasi nongthil pung mari tadringaida monika gi mamana masu tuition thinba chatpa lekai miyamna unahawi hairi thodok sigi matangda police na case ama lokhatpaga loinana ahan bagi oina miyoi taret phagatuna wahung pahung chathakre lamfel police station gi manung chanba uripok yambem lekaida nongthil pung mari rom taba matamda sakhangdaba singna mama macha hatlam le haiba wafam si tabada miyoi kyana angak popoknari लेखिद्रबी मामा मचागी मखुत्ता सखंगदबा सिंह अदुगी ओइरमगनी थाजबा सम खरसु पक्लमखी मकोइना सिजनबा ओइरमगनी थाजबा थांग अमसु युंगी गेट मयादा फेंसिंग गी मथक्ता लेरमबदगी पुलिस ना लोखतख्रे मुगागी पोथोक सिंह हेन पुथोकनबा यूनियन गवर्नमेंट की माइकैदगी दरकार लेबा सेंफम सिंह बजेट ता हापलगनि हाइना टेक्सटाइल की यूनियन मिनिस्टर ऑफ स्टेट अजय तमताना मंत्रिपुखिदा रीजनल तसा स्टेशन येंगसिनबगी खोंगचत्ता फोंदोख्रे नुमित निनी की खोंगचत्ता इम्फाल दा लाखिबा यूनियन मिनिस्टर अजय तमताना रीजनल तसार सेंटर येंगसिनबा दुदा वर्क्स मिनिस्टर TS बिस्वाजित पार्लियामेंट्री सेक्रेटरी अवांगबो न्यूमाई अमदी रीजनल तसार स्टेशन की मरु ओइबा मियोय क्यासु सरुक याकी यूनियन मिनिस्टर ना मखा ताना फोंगदोखिबदा मुगागी पोथोक सिंह पुथोकना होटनबदा मणिपुरदा पाइखलिबा थबक सिंह हकथिंगना येंगसिनबा लाखपनी हाइखे हमारा जो रिसर्च सेंटर है उस पर हम ये देखना चाह रहे हैं जो हमारी ओरिजिनल ब्रीड है जो यहाँ की फॉरेस्ट एरिया में जो हमारा सिल्क का कोकन है उस कोकन से जो सीड डेवलपमेंट करते हैं और ये पूरे नॉर्थ ईस्ट को यहाँ से सप्लाई होती है नागालैंड को मणिपुर को और जिससे आजीविका लोगों की बढ़ती है उस दिशा में हमारा साइंस सेंटर हमारा ये ठीक से काम कर रहा है हमारे वैज्ञानिक कर रहे हैं उन सब चीज़ को आज हम देख रहे हैं उसके डेवलपमेंट में आगे सरकार के माध्यम से हम और क्या मदद कर सकते हैं स्टेट को वो सारा करेंगे क्योंकि अपने आप में मणिपुर राज्य सबसे ज़्यादा सिल्क का उत्पादन करने वाला है और यहाँ पर सारी वैरायटियाँ होती हैं यहाँ मूंगा भी है एरी भी है टसर भी है ओक टसर भी है एरी ये सारा यहाँ पर उत्पादन है तो इसलिए इसको बढ़ाना है और इस काम को बढ़ाने के लिए भारत सरकार के माध्यम से जो भी बजट चाहिए वो बजट हम इनको प्रोविजन कर रहे हैं और आने वाले समय के अंदर उत्पादन और बढ़े लोगों की आजीविका बढ़े लोगों को रोजगार ज़्यादा मिले इस दिशा में काम करें ICAR Research Complex for North East Hill Region Sinduna Kullum Duisuba Regional Committee Number 3 की मिफम इम्फाल की सिटी कन्वेंशन दा हौदोख्रे नुमिनिनी चथगदबा मिफम असigi हौदोकपदा डेप्यूटी चीफ मिनिस्टर युमनाम जोय कुमार एग्रीकल्चर मिनिस्टर P हंखिलियान ICAR की डायरेक्टर जनरल डॉक्टर त्रिलोचन मल्होत्रा मदी अवांग नोंगपोक स्टेट निपाल दगी म्यूट सिंह सरुक यारी
Deputy Chief Minister Y. Joykumar mapum faba low singubaga mari lainaba thausil laitabana system watpana aikhogi lomi singda ningba kaheli lamdam masigi chatnabi ama oina low khakta uraga atei lemhoriba matamda low form sing hangduna lady anoba low singubagi low sing aikhogi lomi singda fanghanduna ahen bachathok puthokhanaba ICAR na maroiba thaudang lawhanningi haiki. The idea is that this will be good, but more important is the successfully implementing the same thing. In what way this can be done? I would like to request this meeting to at least deliberate a bit on this so that my state can benefit. And also I would like to request the organizers that at the end of the distance, whatever has been deliberated upon and whatever has been decided, suggestion, etc., I think that will be there. If a copy of the same thing after the deliberation is forwarded, at least it's given to me as well as to my culture minister, it will be highly helpful. Director General Dr. Trilochan Malhotra na KB ke mathau ningthina tawhanaba amasung farm mechanization tawnaba punna hotnamina si haiki. Agriculture Minister B. Hankalia na low singubana ayamba da tangjaba state oibana tangai fadaba chathok yawhannaba hotnari masida hena maru oiriba si lobi singbu mapum fana loksing pibani. Central Agriculture University da state reserve seat masing hengatnaba hotnari haiki. Bay of Bengal depression thokpadagi oirakiba cyclone mora Bangladesh ki Chittagong gi kharom da kilometer yankairom lapa mafam amasung kutub diade ithat yorakre ayuk pung 3 makhai dagi mapal makhai faba Bangladesh ki samudra mapal da leisinduna akamba nonglei nungchit ama oiki. Meteorological Department na thokiba bulletin amagi matung ina nonglei nungchit asina North East rom da changsil laktuna Mizoram amadi Manipur faba akanba nonglei nungchit yorakre. Manipur ki Churachandpur amadi Chandel ki mafam kharada nonglei nungshit asi yorakpadagi yum humdokpa yauna uwa kaya amang ata thoki masina maram oiraga Manipur yauna awang nongpo ki state singi mafam singda nong ka hena taki Assam Manipur Nagaland yauna awang nongpo ki lam singda akanba nonglei nungshit yorakpa yai hairi nonglei nungshit asi pung da kilometer nifu manga dagi humfu manga fawbugi changda oiba yai oiragriba fiba masida akanba checksing tharong lokot haunaba National Disaster Management Authority New Delhi na Manipur yauna awang nongpo ki state singda checksin naba red warning issue ngarang tawrakre masi yenglaga state government na mikup na hum sing na lainana ba khangalakre district authority singda su khudaktagi thabak lokot nanaba cherol asina khangalakli State government na suakan ban nonglei nungshit asigi warning galoina na district administration singda khangan bagaloina na khudak ki oiba e pau sing khangan lakna ba amadi khudak ki oina lokat ka daba thabak singi dama same sakre hairi Ban tawba singi mathakta sarkar na miyam gi interest ta chana action lokhataba ngasi phone ki cabinet mifam na warep lokre hairi Prime Minister Narendra Modi na luchingba NDA sarkar gi chahi ahum mapum fakraba matungda awang nongpo ki oina tongan ba chokot thorang amadi sengat sagat pagi thabak pakhat na bagi sarok ama oina ngasi Guwahati da awang nongpok state singi health minister singa oiba mifam ama pangtokre Mifam aduda Manipur gi oina Health Minister L. Jayant Kumar amadi Commissioner P.K. Singh Su Sarukyaki. Mifam aduda Nagaland gi nattana atay Minister Singh Sarukyaki, Dona Minister Dr. Jitendra Yauna pangthokiba mifam aduda awang nongpo ki oina health ki lamda miyam gi yaifana ba thabak thoram sing pakhat na bagi matangda yamna kupna khanaki. Manipur gi oina Health Minister Jayant Kumar na hauzik leiriba sarkar gi hospital Jenims da cancer hospital ama thambina ba takshin ki. Masida sunatana handakta nauna same kraba district taret ki district hospital sing same na nabagi darkar leba sentang sing pibina basu taksen ki makhata na chingi manung hanjili ba mafam sing da ana layengi khudong chaba phangnana ba helicopter season naduna flying doctor ki khudong chaba lehen bina basu taksen ki Dona Minister Dr. Jitendra Nasu Manipur gi oina Health Minister na thamki ba mafam sing thabakta athuba matamda onthokani haibagi thajabasu piki Manipur Legislative Assembly ki members in the Goods and Services Tax GST ki matangda marik chumna khanganana bagi workshop ama classic grande da pangthokre workshop adu hogdopagi thoramda Deputy Chief Minister Yumnam Joy Kumar IRS GST ki mihut thari Sinkil Assam ki Tax Commissioner Anurag Gol Taxes Department ki official singsu sarukyaki
Deputy Chief Minister Y. Joykumar GST ki matangda Assembly ki member singna mamutana khangwinaduna state asigi resource mobilization da kanaba puraknaba honaminasi haiki. CGC, aku got the company that you can machine the pass of the smoothly set about other Sunatana, Sino in a common voice, Camino was there, Massi State Key, resource mobilization, resource Kilamuta, Yamaka, or a Kadu, Ponamani. Social Welfare Minister Nemchak Kigena Kangpopigi Waifo Lambi amasung Kalapahagi Ring Road Sembagi Tabak Yengsenkre. Daily Kul Foraga National Highway Tariba Lambi asi MLA Local Area Development Fund gi Makada Sembani Nongjutha Laktringai de Lambi asi Koilas Tabal Loishingani Hairi. Kalapahagi kilometer Mari Samba Ring Road asi Kangpopi District ki oina Pirakliba Khanaba Package ki Makada PW dina Paibani. Haudik lambi asi su koilas thaba haure ring road asi loshilabadi Kalapahar gi miyam da khudong chahan bagi matakta nupi singna manamasing yon bada hena kana halagani. Minister na miyam da pangthokani thamkiba wafam da sungsoi soidana pangthokani haiki. Haingang dagi Priyo Kumar misigi matang da JAC na chatharakhiba pung nifu nipal gi ban Manipur sarkar ga yasin naba purakpadagi ban gi khongjang handokre. Ngasi JAC gi convener TH Jiban na phongdokhibada mihat asida chenariba miyoi sing athuba matamda puthokani haina sarkar na thajaba piba madi fazin khiba miyoi sing condition yaudana thadokpa haiba wafam da yanaba purakpadagi khongjang handokpani asi bhakchang loduna aroiba mathau mangamsu pangthoklagani haiki. Parliamentary Secretary L. Susindron mihat asida chenaba sing chap chaba cherak pigani miyam na sumating pangbiu haiki. Crime tawribasida chenaba miyosingse mase akoina chap chaba dandi pigani amasung akoina tawge haina koi government gi achet pathadaba du akoina JC site su thamjari aduga lebak miyamna sumasumba cruising magi siriba misi sida cruising pibira pa miyosingna su akoina karigumba akoina kudong chaba sing mayam akoina thamgani ana masuma mayam sing sa mateng pangbirak namoi damota Manipur da leiro praja miyam sing da su akoina appeal tawjari adu mayam diri su akoina masuma mateng sing ase pami akoi police na thigalliba akoi gi masigi mihara sigi sta chenaba yaba mong da haiba tare lekai adu leibiriba le ate ate sing my friend cycle sing my gi clue pb yaba mi sing dr mateng pambi haiba hom sing se haija Mahusagi khal kairakpana pirakpa mangjabasing ngasigi mirol da khangan battangai fade haina education gi parliamentary secretary K Romindro na phongdokre wafam asing asi Haurebe Junior High School da pangthokpa week long school greening campaign hogdokpagi thoramda phongdokhibani school lasina sinduna pangthokpa hogdokpagi thoram aduda Directorate of Environment ki deputy director TH Bogendro, school asigi headmaster A Somorendro, resource person Suhera Pongnam, environmentalist S Rajesu Thoromapu ina Sarukyaki. Education ki parliamentary secretary K Robindro na phongdokhibada mahusagi khal kahendana thambana miyamgi afaba oigani. Haujiki mirol da global warming gi mangjabasing ningthina khanga lawdrabadi malem asi chahi kharagi matungdadi kari oirakani haibasi ngasigi mirol da khangan ba mathau tai. Mairoi singna environment ki matangda mamutana khangnanaba honasi haiki. Resource person oikiba Suhela Paunam na phongdokhibada chahi khudingi June manga asi World Environment Day haina palan tawduna lakli. Palan thoram asi tawbana hojiki mirol da environment ki matangda mangjabasing khanganaba mipung khudingmakta paujel ama pibani. Muslim Singi Ram Jantha Lakpada North East India Development Party na awang nongpok lamdamda khundaminariba Islam lining chatpa ichilinaw singi mafamda yaifa paujil pirakli. Ram Jantha Lakpaga iroinana nungshi chanana leminaduna ing tappa khunai ama uhennaba taibang mapu allagi mafamda thongniminarasi hairi. Nehru Yuva Kendra gi meeting makhada ICM na sinduna numit ini chathagadaba Nehru Yuva Kendra gi National Youth Volunteer Trainer singi training ngasi dagi ICM da hokre hokdokpagi thoramda Youth Affairs and Sports ki Commissioner H Dilip Nehru Yuva Kendra Manipur gi State Director Sahit Singh ICM gi Director Dr N Ranjana Susarukyaki H Dilip na training asi loerba tungda trainer sing na afaba naharol kya puthokna bagi maikei da changsin biu haiki. And learning and whatever is going to be internalized in your minds from this course will be relevant to yourselves and to the people you're going to
transact with throughout their life till they retire, even after retirement. World No Tobacco Day listing ani subna tara taret ka mari lainana hayeng cycle rally ama Jennings ki auditorium dagi flag of taunana ba sem sakre. Directorate of Health and SHS amadi National Health Mission na sinduna pangtokadabani. Hauji paugi maraktat na atin ba break ama. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule Saiji TMT bar ase latest German technology season aduna state of art factory Guwahati na puthok chabani masigi bar ase ahanba sungdokpa product oibana cooling zade taken de mapangul kali amadi amaga phajin beheli masi ayamba achauba government agency singna approve tawrba makhalgi TMT bar ne Saiji TMT bar. Manipur Technical University is organizing the first summer school of the university from 5th June to 15 July 2017 at Takil Park. Subjects offered: Korean language, functional English, photography and Photoshop, project management, basic computer fundamentals, programming, physics, chemistry, mathematics. For details, please visit the website www.mtuonline.in. Delicious cookies from Likla Bakery. Breaking matung na taram ng chiri hazing makata papauda Central Agriculture University Iroi Sembagi Guest House amang ngasi Lamphel Patan nong nasangakre ngasi gi sangabagi thoramaduda New Delhi gi Director General ICAR Dr. Trilochan Malhotra, Secretary ICAR Sabilendra Roy, Financial Advisor ICAR New Delhi Sunil Kumar, Assam Agriculture University ki VC Dr. KM Buzar Barua, amadi Central Agriculture University Imphal ki VC Professor M Premjit na Chingbana atoiba mitunglen oina sarukyaki. Thauranga mari lainana chief guest oina sarukyaki ba Dr. Trilochan Malhotra na Central Agriculture University Imphal da hangdokli ba biotechnology amadi biofertilizer na chingbagi unit singi kanaba sing lomi singda mapum fana kanaba fanganaba university asida faculty oina leiriba singna masagi chapchaba mathau sing ningthina tawbiyo amadi kanaba sing lobiyo. Darkar leba sel sing thadanabagi damak matam chuppada sem saduna lei haina wafam sing fongdoki. The infrastructure needs I have already said, and will certainly address these as early as possible. I am trying my best to get more funds, and we are trying and pulling all strings and discussing with everybody who matter so that we get more funds so that you are adequately supported. Within the given funding that we have, and I am sure you will not be suffering from lack of funding. Napsagi makada kakching kunog yoina mamang chehigi tha ahum amasung handak chehigi tha anigi cheng department dagi loktokraga ngasi fawba miyam da fanganribasi fanghalu chenaba miyoi cherak piu haina kakching kuno youth forum na mari lainaba singi pungning chingsilakli Manipur Press Club ta pangthokpa paumigi mifam amada forum asigi assistant secretary KH Japana cheng loktokhiba asi CAF and PDA ki director na pirapat cherol amagi matung ina khangbani masida rajniti ki oiba thawin sin natraga kanagumbagi mangna na basin ba wakhalo leite miyangi phampham thokpa cheng fanghalu haiba khaktani haiki okay nemile panbali je agency ne jokai kan panbali je apoi agency praja sing mong thokpa singgu matam chana sanga na fanghalu ha sing mangna tan apoi kerosene ne chigi ku manga sing mangna thamai sing da Persungunong gawin. Atau foto kian beliau akhir sungun kian beli saya kan kerja persungunong gawin nanti hari bah aku ina sekarang itu kita pergi director nak pergi student sebagai pergi director jadi bah pergi orang nak pergi bibi bah segi data si info mereka aku nak mengisi sanksi dapat. Nongju tha lakpagaloina na lomi singna chathok henna puthopang ngamna na ba Apaba Paudi Amadi Har Matam Chana Fangaluhaina All Manipur Progressive Forum Association Amfan Taksil Lakli
Loop asigi President L Dhonona Manipur Press Club ta pangtokpa paugi mifam amada hiram asigi matangda Agriculture Department Minister amadi Chief Minister na atuba matamda medyang changbiyu District Agriculture Office sing mathau ningthina taholu amadi laumi sing na unaningma matamda staff sing unaba phanganaba thausil paikhatlu haiki Saknai raba ai bama di ojagi sinfamda matam sang na leramba RK Sitaljit lekhidabagi mapal lak shuba ningsing thoram ngasi Rup Mahal Theater da pangtokre Sahitya thopanglup amadi Sitaljit ningsing seba samiti na sinduna pangtokiba thoram maduda Art and Culture gi Commissioner K Radha Kumar amadi Manipur University of Culture gi Registrar L Joy Chandrana maru oiba miyoi oina sarukyaki lekhidrabagi photo da lei sukattuna ikai khumnaki Padmashri Thaurani Sabida Achamba Khudol Piduna Ikai Khumnaba Utki. Tharongi Saruk Ama Oina RK Sitaljit na iramba Saireng Amadi Wari Machat Pathokpagaloinana Kunai da Mahangna Lauramba Thogdang Singthanaki. Lekhidrabana iramba Khuzil de Yot Pi Koba Khwairakpam Vishwamitrana direction piva film Amasu Utki. ICAR Research Complex Manipur Center Lamfel Pata Lomi Singi Hostel Sanabagi Urep Oyung Tambagaloinana Set Processing Unit Ama ngasi Sangakre. Thoram maduda ICAR gi Director General Dr. Trilochan Malhotra, Deputy Director General Dr. Jit Sandhu, Dr. K. Alagu Sundaram, ICAR Regional Center Northeast Region Meghalaya gi Director Dr. S.B. Ngachan Amasung Deputy Director Dr. A.K. Singsu Sarukyaki. Handaki Council Aloba Class 12 exam da Taramatho Shuba position takraba Chinglemba Chingtham Makhatana Lairik Tambang Ngamdabagi Fibam da Laire Haina Ngarang ISTV News na Khanaba Pawda Mama Sengdokrabagi Matungda Ngasi Chinglembagi Lairi Haina Miyoi kya Chongthoraktuna Tingbang Piba Hongnarakle Ngasi Kairao Kendrage MLA su Oiriba Parliamentary Secretary L Rameshwarna Lupa Lising Yankai Mating Pikre Mahaki quarter da pangthokpa achamba thoramda Rameshwarna Chinglemba Makhatana Lairik tamthabada Mahaki Maikai dagi mating pangkhigani haiki adi makhata to forest system buda ajde anga mating pangjege adum coaching mana dakai matamda itan laga dum ai mating hachage la pujuna ni kan medai chadai jari Amaromda Tael Industrial State Leiba Manipur gi ahanba packaged drinking water oiriba Silver Dew Puthokli ba Loktak Industries ki mapu Manohar Mayam Git Chandra Sarmana Chinglemba da lupa lising tara mating pikre ISTV gi studio da pangthokpa chamba thoram amada sanfamasi khutsin nakibani Git Chandra Sarmana mahiroi lising tara mapal hena saruk yakiba science stream gi exam da taramatoi shuba positions Panglaba imung manungi later laira lairik makha tambang ngamloi haina phongdorakpa tabada thamoi shokpadagi angamba mating asi pangbani Matungda su ninghanaba laitana Chinglemba na hotnaduna mingchat puraknaba hotnagadabani awat apa khuding tungda su angamba mateng pangani hiking Warunu waswaru nang da kaleba kan ditelau aina mateng pangba ya pangani ISTB su aina yam thakaje su mamayam je putok piraga Manipur da leiba mayam sina mateng pangba kya leikraponi adubu mafam matam chaduna tanjana Chana da matang orang muni aduna ISTB suma mayam che puthok piro thank you ISTB Chinglemba na ISTB da mahaki khudung chadraba pibam puthok pibadagi ahan boina tengbang phangjaduna lairabana maram oiraga palefam khangdana leramlaba mahaki punsida anauba thauna ama pire miyamna nungsibagi tawbimal kaujaroi miyamgi damak amadi leibak asigi damak angamba thakta hotnagani haiki ai gumba tolaba lairaba honaningba samasa sikidungta karigum khadang toningba tungda ai gi society ai gi lamdam ai gi ponfam mari Manipur gi dungta honaningba satra kaya na mafam marang khangdana lairaba degi leitabadagi mangki gedabadagi kanbinaba tholoi basumba mabung lalna topro akhoibu mayamang da photokpiba media person sing si teseng ngai gari Manipur society gi simta yamna sawba thodang ma loro misakne na thamjen Akoibagi fibam ngangna thamnanaba Kangpokpi district ki Lungfo village authority ki meeting makhada khunja singna u chara lising ama hena thakre Kangpokpi town dagi tunglai lambida kilometer tarani thoirom chatlaga leiba Lungfo khul asi area asigi oina khwaidagi liraba khul amani khul asigi mauching lonaba awang thangba saruk singi hector aniromda u chara lising ama Chani Khunjasingna Thaki Khulgi Chief Dennis Senmingthang Mishauna U Thabagi Drive Asi Kanaguma Matagi Mateng Yaudana Khunjasingna Paikhatpani
khul asigi damak integrated watershed management project ki damak government thabak paikhatnaba khana khabasu chahi ahum suraba fawba project asi fund thadaratri thariba u chara sing asi lighthouse school kangpokpina pirakpani loinana yumthong khudingi mi thoktuna thabani khunja singna akoibagi fibam kananaba englishing ane subna taradagi u yanba thingkre khulasigi reserve forest ta sa tanbasu akanba thingba thamlibani hairi Panthoibi Handloom and Handicraft Cooperative Society Limited na sinduna handicraft artisan singna self-help group sembagi anirak shuba awareness ngasi andro kaithel dalaiba ibudau purai romba community hall da pangthokre tharam aduda ICM gi director Dr. N Ranjana DIC Imphal East ki general manager HS Janki Commerce and Industries joint director TH Dilip DC Handicraft ki assistant director Mutum Surjit Kumar Manipur Rural Bank Kongba branch ki deputy manager TH Inaw Tombi amadi Androgi Khulakpa CH Gandharan na chingba miyoy singna saruk yaki Tharamadda ICM ki director Dr. N Ranjana na self help group semlaga punna thabak tawminabana afaba pothok puthokpa ngamhali maramaduna pothok puthokliba singna yonbagi awaba lehende haiki Moirang Parbada Yumfam Oiba Nupi Kaktagi Oiba Lila Festival ama Lakliba July Tang Kundagi Kun Manga Fauba Iboyama Sumang Lila Sanglenda Pangthoklagani Hairi Jingtam United Women Association Chitwa Sinduna Pangthokadaba Lila Festival asiga mari lainana ngasi Sumang Lila Sanglenda Paumi Singa Unabamada Chitwagi President Maibam Purnimasi Laimana Makatana Fongdokibada Lila Festival asina Haukiba Matamgi Ipa Ipusingna Thambiramba Ariba Chatnaba Sing Amadi Jingtamgi Marakta Moirang Parbana Sagatlamba Nungshinabagi Mari Sing Miyamda Kanganbagi Pandamda Sumang Lila Festival asi Pangthokadabani Festival asigi damak lakliba tang kuntradagi form thaba hauragani loinana form pisinbagi matamna sarugyaningba Lila Party Singna Jungi tang taradagi taramanga fawbagi manungda pisinbiyu Competition asida makok matang tarak laba singda sale gi mana pi bagaloina na best actor actress ki mana su pi gani hari New Kaithel Manbi Bazaar area dagi Imphal East Police Commando masung taruk Shubasan Rifles ki apun bakangbu amana pripa ki miyo ema fare Police Department ki PRO ki cherol amana fagalaba miyo esigi maming thokchom ibohal chahi nifuni thoi apok pakulal moidang pok ahaibam lekai dagi ni hari Hausi Paugi Marak Thatna Tenba Break Amaga India ki ahanba National Awardee Government of India na piba Silver Dew Makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor Amadi Akupa Marol Loktak Industry Industrial State Takiel da contact to view Baba Quick zone gidi tata college di. Mamal suma pong kuning chamane yo suma ngaro pista salabrina. Anu suma takta superlink footing offer me amon pili sidi. Bas electric drum no sin bagum na yo tisin bayar. Yudi sanagi mo yang na sin bayar. Bhai Gurudas Group of Institutions Sangrur Punjab na students ko dingma ki imagination ki path discover tawbogi mathakta knowledge ki importance matik chana piri ba mafam ni education piba khatang natna hayengi yumbiro putokwa institute ni Beneath 100 meters from the earth's surface, naturally filtered through sand stones, pure, clean and healthy water. Break matung taram nokchuri hoji makata bapauda Lions Club of Imphal ki Golden Jubilee ga mari lainana kai samthong elambam lekai de leiba cancer patient amada lupa lising yang kai khutsin nakre lupa lising yang kai khushin nabagi thoramadu da Lions Club of Imphal ke president Lion Y Manglem Singha Lion H Mani Kumar yauna ate miyo kya su sarkyaki Ningthokong Municipal Council na Mahut Department ki senthang makhada Ningthokong Turel mathakta temporary oina nauna sariba kaithel asi miyam da lan uhannaba yumpham yawdo wafam ama miyoy kharana sandokle haina Municipal Council ke chairperson K Manina ngasi paumi singa unabada fongdokre Ward number 13 ki councillor TH Birena chakot thaurangi thabak paikhatpada asoiba thibagi mahutta punna bhap taminasi haiki Makuji appeal pen the coding maxa, I quite office
Pung mapan makai di hangjabani nuga manga makai de loan bani aduga Sunday holiday phawbada ekoi share person amade ekoi council khara di bazar da dumak leijabani na makoi na haining ba tawning ba pining ba suggestion khuding ba to ekoi official lengbi raglaga suggestion PBO haibo afam se aina one about 14 councilor amoina amadi municipal council ki thokuba mo oi damiam da sengdok se Ngarang numidang pung taret lom taba matamda Dimapur gi Church Road laiba pharmacy amada sakhangdaba singna hand grenade ama langsinduna pokai hanbadagi mioi ahum sokle pokai baduda dukan adusu amangata thokle thodok asi senkhai thungkhai ga mari lainaramba yai haina Dimapur police na phongdokli Sagol ban thingom lekai dagi thangjam ibo pisa kauba chahi humdra nipalom suraba mioi ama tha asigi kun nipal dagi ayupung mapalom tabada mayum dagi thokibadagi hanjilaktre mahak foot manga inchi manga wangi kuchu mui pok hore masa pai mamai koida nei ge thangba khajaida achoba sambro mathungi mentally retarded oiraba mioi asibu kanagumana thengnabirabadi mahaki loinabi memcha mobile number 9089942736 natraga manak nakpa police station da pau PBU hairi hauzik makhatana sanabagi pau Jiribam da chathariba tarelak shuba YK Singha Memorial Senior Volleyball Tournament ki ngasi sanaki ba quarter final match ki ahanba match da CDO Jiribam na RYC Ramgai Jangbu set ahum sino amadi ani suba match da Silchar Police Team na PYC Faitolbu set ahum sino da maithiba piki West Bengal ki Kalaninda June ki taran mathoi dagi tar nipan phawa pangthokadaba chahi tara taruk makha ki football tournament ta saruk yarugadaba sanaroi mari ki ming laukthokre June tara da Kaliani Stadium City Center Complex da report togadabani haina Amfa ki General Secretary na thadorpa cherol amana khangalakli Makhata na sanabagi pau boya ningthogjamdagi fangbigani Manipur MSR Boxing Association Sinduna Thasi Gitang Kuntarutigi Manipur Police Sports Club Amadi District Taragi Nupa Amadi Nupi Boxer Sani Yang Kaitarung Saru Yaduna Kumalampak Sports Complex ki Boxing Arena da Chathariba Mr. 11 Boxing Championship for Men and Women's ki ngasi pangthokiba KG Kuntra Nipal ki Sub-Junior Men's C5 ki bout ki final da Tamenglong ki NG Langambana Thobal ki TS Tompopu Maithiba pikhi KG Niputaru ki Sub-Junior Women's B9 bout ki final da Imphal East ki Malini Dasna Sursanpur ki Naimishon Gangmaibu Maithiba pikhi KG Nipunipal ki Sub-Junior Women's B10 ki bout ki final da Bisnupur ki Vidya Maisnamna Thobal ki P Bhumapatibu Maithiba pikre KG Yankee की Sub-Junior Women's B11 bout की final दा Imphal West की SIS Bijeta Sanuna Kangkopi की TS Kunjarani bu Maithiba pikhi KG Nipunipal की Sub-Junior Men's B10 bout की final दा Tamenglong की P Jackson na Kaksin की M Thoiba Maithibu Maithiba pikre KG Yankee की Sub-Junior Men's B11 bout की final दा Thobal की L Zulian na Imphal East की Athobal Leiprakpambu Maithiba pikhi KG Yankee nito की Sub-Junior Men's B12 bout की final दा Imphal West की L Edison na Kaksin की M Marquez bu Maithiba pikhi KG Yankee nito की Sub-Junior Men's B12 bout की final दा Imphal West की L Edison na Kaksin की M Makers bu Maithiba pikhi KG Yankee mari की Sub-Junior Men's B13 bout की final दा Bisnupur की KS Maleng Ngambana Kaksin की M Loya Singkombu Maithiba pikre KG Yankee nito की Sub-Junior Women's B12 bout की final दा Imphal West की Ice Ambesori na Imphal East की L Mem Sanasenubu Maithiba pikhi KG Yankee mari की Sub-Junior Women's B13 bout की final दा Imphal West की Tingheling Chongloi na Imphal East की L Susmita Sanubu Maithiba pikre KG Yankee teri की Sub-Junior Women's B14 bout की final दा Ukhul की Shobi Jajo na Kangpupi की TI Sanathoi Sanubu Maithiba pikhi KG Yankee की Sub-Junior Women's A11 bout की final दा Thobal की N Baby Roji Sanasanu na Imphal East की
Julie Basumataribu Maitibu Piki. Gizi Yankini Togi Subjunal Women's A12 Board Ki Final da Ukrulgi RS Toryolana Impal West Ki M Puzabu Maitibu Piki. Gizi Yankimari Subjunal Women's A13 Board Ki Final da Impal West Ki Sanato Hemamna Ukrulgi Pautamla Mahumbu Maitibu Pikre. Gizi Yankiteri Ki Subjunal Women's A14 Board Ki Final da Bisnupurgi S Binita Sanuna Impal East Ki L Lanchenbibu Maitibu Piki. KG Humpugi Subjunal Women's A15 Board Ki Final da Impal West Ki TS Elena na Thaubalgi N Surzilatabu Maitibu Piki. KG Humputra Mangagi Subjunior Women's A19 Board Ki Final da Impal West Ki N Menekana Kaksingi Elangbam Anupamabu Maitibu Piki. KG Yankiteri Ki Subjunior Men's B14 Board Ki Final da Impal West Ki L Rabi Chandrana Kangpokpigi Manglemba Kaishambu Maitibu Piki. KG Humpugi Subjunior Men's B14 Board Ki Final da Impal West Ki M Sanatoi Maitena Bisnupurgi SS Arjun Saramabu Maitibu Pikre. KG Niputaruki Subjunior Men's A9 Board Ki Final da Thaubalgi M Dina Jimudina Impal West Ki TS Nanabu Maitibu Piki. Sataribu Championship Basi Hayeng Loisilagani. Manipur Kang Association gi miyang makada singjamai kangkut na sinduna singjamai namen pamlekai gi kangchangda tha sigi tang kunipal gi kangkut tara ni thoina group mari thongna khaidok tuna chathariba humphuni toi suba sar sorsan sing KCSI CBE Memorial Likam Knockout Open Kang Tournament ki ngasi sanakhiba match ta IWKK Uchekona LSK EP Wangkoibu Panjil Taratrung Mapal Kaptuna Maitiba Pikre Hayeng match Leroy Matang Thagitang Amada CISLKA Nambol Kangkut Amadi Singjamai Timbi Kangkut ka Sanagani. Sahi sigi Mars hagi tang mari amadi mangada Kerala gi Trivandam na pangtokhiba yangkhai manga suba junior Mr India sahi sigi April amadagi ani phoba Maharashtra gi Pune da pangtokhiba tara taruk suba physically challenged bodybuilding championship amadi April gi tang kunmathoi dagi kulumdai phoba Gujarat ki Ahmedabad da pangtokhiba yangkhai tare suba senior Mr India amadi tara ni suba women bodybuilding championship da saruk yaduna medal loroglaba sanaru sing amadi official sing opugi thoram All Manipur Bodybuilding Fitness Association Sinduna Kumalampang Sports Complex ki Manipur Olympic Association ki conference hall da pangthokre. Thoramasida Minister T.S. Biswajit, All Manipur Bodybuilding Association ki advisor Mr India and Maifak Association ki founder general secretary T Nabukumar amadi Association ki president L Manglem Su Sharuk Yakhi. Ngasige ngasagi pauda. Ngasigi wikiba ingasagi pauda ICAR lampen patagi pirpa paugi matungina ngasigi khwaidagi sakiba Celsius degree kunmari dasmik manga khwaidagi ingba Celsius degree kun dasmik taret nuksita ya wising manil kisang ayuka sa damar putaruk nungtilda sa damar putara wiki Ngasigi nong suki bagi sang kunsa mga dasmik 4 mm ni. Aroy pada moriba pamu kahna masagi mayung maptada sakang dabasing na mama machabu thang na lendu na halamle. Mugagi potok hai na putok na badarkar leba sanfam sing budget ta hab lagane hai na textile gi Union Minister of State Ajay Tamtana na haikre. Amadi Kulumdo Shuba ICAR Regional Committee Number 3 gi mi from Imphal da hokre. Chunaba Thausil Leram Dabana Lomi Sigi Ningma Kahele Haina Deputy Chief Minister White Joy Kumar na Fongdokre. Nasigi na IST pinapijaba pa matang aswa dilo sinjari meeting tabir basing buwa mukan na kurumjari. Refresh your senses with Osmira, the unbeatable packaged drinking water. Ruda Academy, Ruda Academy.
Ruda Academy Thobalda 11 Science Arts ki damakta ngasi maglengsing biraktuna ning chanbiba yargani. Ruda Academy Thobal gi ningtina experience lerwa oza singna takpi tambiduna AISSC examination da mark wangna phanganduna chama pass tonduna lakpaduna tana co-curricular activities ki lamdasu national level gi thakta pangthopa competition kaya da saruk yaduna mahiro singbu mai panba ngamnaba Ruda Academy adongi cha singbu asangba yumbi amamam ohinabagi damakta ngasimak Ruda Academy Thobal da ming sungchoi soina changi Ruda Academy Thobal opposite Thobal College. Books Tutorial, a #1 tutorial institute in Manipur. Housing Books Tutorial की second batch के admission होजरे course सिंधी regular course class 11 and 12 physics, chemistry, biology and maths. लाकलिबा में कुनमापंदी की class होजरगनी अककनवा सिट मसिंगनी admission तो भी होरो. Books Tutorial, a casual environment together with the opportunity to find a new group of students to study with beyond your school and the genuine interest of the tutors would help you to get success. Hi, Alia, you came. What about the evening press shoot? Don't worry, let me help you now. What? Shiny hair? But this harsh sun will make your shine go. Just wait and watch. Oh God, the press. But you're not ready. I'm always ready to shine. With Amla Pearl Complex New Sunsilk Black Shine makes hair shiny. Day or night, shine always by your side. Hi. Chung and Chung's Television presents a Romay Song Collection interview Akhani documentaries. Every Saturday, Khong Chanai Rena Khong Tasat Pao. Akhani repeatedly Kasuna. Sunday, Loton Khong Zuku Akhani Karanchang Khong Khat Khao. Kumrikina Thokumarina. Album song Akhani film Jamlu Tharoni Menai the to Kauti Robo May phone number Akhani email address ko contact lobo na Janghoe Kumdaragina my program ti hai Katiu Lowo Akhani Zai Lowo Thongute Loine yai panungari ko. Nupi masado ko. Run potato crack. Masih tercoba sedikit ramai the pub scene. Kiragano, hojikti tiger lag lagane. 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 ISTV network ta chayol khuding gi thangji numita sandok chagadaba angang shingi thauramgi program da sharuk yabi ningba lanai club organization amadi school gi angang singna ISTV network ta lapiraga form amumam tang lobiduna ming bishin diba yaraga akupa marol gi damak ISTV network ta ngasi maglingdu da u khanganjariba general secretary ISTV network Khanganjaba ISTV network ta chayol khuding gi thangji numita sandok chagadaba angang shingi thauramgi program da sharuk yabi ningba lanai club organization amadi school gi angang singna ISTV network ta lapiraga form amumam tang lobiduna ming bishin diba yaraga akupa marol gi damak ISTV network ta ngasi maglingdu da u khanganjariba general secretary ISTV network John Institute, an institute for civil service and other competitive exams. Admissions open for MPSC GS Prelim 2017 and MPSC optionals for public administration, geography, Manipuri and education. Class commences from 8 May 2017. MPSC GS Mains 2017